ꯃꯁꯤꯒꯤ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤꯗꯤ ꯑꯩꯈꯣꯏꯁꯤ ꯌꯣꯄꯤ ꯊꯥꯕ ꯃꯇꯝꯗ ꯌꯣꯄꯤ ꯐꯥꯎꯕ ꯀꯣꯟꯕ ꯑꯗꯨꯒꯨꯝꯂꯕ ꯈꯪꯒ꯭ꯔꯥꯅꯤ ꯃꯁꯤꯒꯤ ꯎꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯎꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯏꯒꯔ ꯁꯣꯞꯅ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯁꯦꯡꯕ ꯇꯥꯏꯒꯔ ꯁꯣꯞꯅ ꯁꯣꯔ ꯀꯥꯝꯕꯗ ꯇꯦꯛꯀꯅꯤꯗꯤ ꯈꯟꯕꯤꯒꯅꯨ ꯃꯗꯨ ꯇꯦꯛꯅꯤ ꯇꯦꯛꯑꯣꯏ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯃꯛ ꯀꯥꯈꯠꯆꯗꯨꯅ ꯃꯊꯛꯇ ꯅꯦꯠꯂꯒ ꯃꯁꯤ ꯀꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩ ꯎꯠꯆꯒꯦ ꯑꯣꯀꯦ ꯌꯥꯔꯦꯀꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯎ ꯑꯁꯤ ꯑꯆꯝꯕ ꯎ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯩꯒꯤ ꯋꯦꯠ ꯑꯁꯤ ꯃꯌꯥꯝ 75 ꯂꯩꯖꯩ 75 kgꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯥꯈꯠꯄ ꯃꯇꯝꯗ ꯇꯦꯛꯏ ꯇꯦꯛꯇꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒꯅꯤ ꯃꯁꯤ ꯇꯦꯛꯑꯝꯃꯣꯏ ꯃꯁꯤꯒꯤ ꯎꯁꯦ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯇꯥꯏꯒꯔ ꯁꯣꯞ ꯑꯩꯈꯣꯏꯅꯤꯃꯛ ꯑꯣꯀꯦ ꯌꯥꯏ ꯑꯩ ꯐꯪꯉꯦ ꯑꯣꯀꯦ ꯇꯦꯛꯇ꯭ꯔꯦꯀꯣ ꯃꯁꯤ ꯃꯌꯥꯏꯗꯨꯗ ꯅꯦꯠꯆꯒꯦ 오케이, 가서 비워봐. 띠액띠액. 맛이 띠액띠액, 고마세. 맛이, 야, 띠액. ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯍꯧꯕꯁꯨꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨꯅꯤ. A few moments later. Anh nghe chưa? No. Anh nghe chưa? Masih mami jangan lupa aja pukul dan. Ada salah siapa buat hati itu? Kumang saya salah. Ada siapa sih? Aduh, putar. Umang cowida. Ayo. Umang cowida. Ayo, wida. Tahu. Naya namu kuyeng sekali no kandare. 너는 뭐야 이보다 아쿠는 니 풍화 벌레를 그네 아버지 가오는 뭐고 너기 이행게 이코이기 포스트 타박 도바 시행아 시행툼 시행뿐이 시행컷 에 염드만이네 그리 레이버라 마치시오 목포리 비라니 Kanagano mung launa ruri duna. 我是很努不这个 manager 是 Kaino pore isina. 一路通不呢 Kadi. Ai kai hotel chi da ba. Hei, se, mahog yung si. Ay, mo! Love! 사전 비기야람 달래랑. Nama mo tukjala uro. Siya, mo da busit na ba? Sajal layo kaya. Nang mo tukjala uro. Sima kwanje tabro. ꯏꯕꯨꯡꯉꯣ ꯅꯨꯄꯤꯗꯤ ꯀꯣꯏꯒꯦꯗꯤ ꯗꯥꯏꯜꯗꯣ ꯈꯔ ꯐꯖꯍꯜꯂꯣ ꯗꯥꯏꯜꯗꯣ ꯊꯨꯝꯁꯠ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯃꯁꯛꯅꯤꯅ ꯒꯣꯂꯥꯏ ꯍꯦꯛ ꯃꯥꯟꯒꯦ 사예 해드라 또로노나 서슬로 골라이 그러면 되지. khá câu nó hiểu hết một điểm mấy số tật này Ken. Video nami menupi na share terap jala. Nang daw na nupa nahaga gaga tawba chaning ba chaba thakning ba thakba ai di nate. What do you mean? Hais londa ma tawina. Nang kay jaro ya? So kam nam thiba. Nang yu thakbra. Chanam chabai ni. ai thanda nazarasu nakoini nabu yardi ai galo ni numsinabi ai keno Nupa, nang ay ba nungsidabra? Siyang nahayo. 저도 이제 ina kamaina nungsi phongdoraki pithibida leiba nupa mayam sidagi aina kwaidagi hen nungsi na hai ni bai nang oma aro bai nang saudi saung ko bai hujiki nang nupi na hai ba wai dum ta taung nang na kwaidagi hen nungsi pithibida leiba nupa mayam sidagi hai di nang je number 1 de lei hai ne ba aro 2 3 4 5 6 lei Karigino, nang lebu ko tatanarisa. 너희 누피 싱시슈바 강나 강천하다 버시나 Eh,
ꯀꯔꯤ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ ꯑꯦ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯐꯣꯟꯁꯦ ꯄꯪꯁꯦꯟ ꯁꯦꯟꯅꯩꯗꯤ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯅꯪꯁꯦꯒꯤ ꯑꯣꯏꯅꯤꯡꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯁꯦ ꯌꯥꯔꯦ ꯈꯟꯕꯅꯤ